ngasi numida wairam phongkiba tongan tongan manipuri se phongsing amasum thokiba thawdawa thoksing dagi maroibi ipausing myamna thamjagi ahanbada Kuki Militant singna thamna pokpida bomna randarakpadagi khulngak khunja ahum sire ahum sokle Kuki Militant singi maikei da Miyoi nipan Sire Miyoi Kaya asok apan nangle ngasi ayu angan badagi hauna Bisnupur district ki sunusifai kanga thai amadi naran sinana sing mafam sing Kuki Militant sing numai kapsilaktun landa silakre loinana kanga thai amadi thamna pokpida akan mamong da khut thokna bada khulngak pa mitei volunteer ahum sire ahum na sokle pau sinai ngasi nuktil pung ahum ga mini kuntra ga manga rum tabu matamna thamna pokpi lower canal da Kuki Militant sing numai kapsilak bada khulngak pa khunja ma numai na pandana soki masigi matungda matam ikan kanadana Kuki Militant singna bom ama kapsilaktuna bom masina panbadagi khulngak pa volunteer thawdok phom da laikhidra haidi laikhidra singi manungna thamna pokpi makhale kai ward number 5 tigi pebam deban sayang kai apokpa pebam ibosauba ama masakhang mangamle loinana Debesor kauba masu laikhidaba siti yauri asibaksang ahum taduna leidingai serakta leptana bom kapsilakpadigi mafam adura karamata sang mangamnadana handoknarakhi akan mamongna bom amadi numai kapsinarakliba si khanga thai hairib khulasi khunja volunteers na khudum chansingki masigi matungda mafam adura leidiba Sikh regiment gi kangbu sing khul adura thomjilaktuna laisinki masidagi khunja volunteers sing mafam adura gi handorakhi kanga thel hairib khulasi kanga thai hairiba khulasi mairikomgi mapam lamnamni khulasi da khunja volunteers sing landa sirakli haina lana pau center da pisin badagi Sikh regiment sing na Kuki Militant singa lamba oiduna akan mongna nomai amadi bom na singba kapsilakpadagi khulngak pa khunja ahum bom na panduna sikhibani hairi haujik su makha tana leptana nomai amadi bom kapsilakpadagi khulngak pa khunja sing mafam adurigi handokna rakra hairi haujik phawi oinadi phibam masida state security force na singba thawdok thokpamda sangsinbagi pau taba phangdri ngasi akan mamongna khuthoknariba mafam singasi khauksabung kanga thai amadi phubola maning hari mafam ahum asida haujik su Kuki Militant sing lepa laitana thomjilaktuna bom amadi numai kapsilakpa leptri masida natana Kuki Militant sing numai kapsilakpa duda thamna pokpigi ward number 4 leiba seram gamir singa kauba amagi yumgi maning thangba thongnaw da phaujilaktuna phamungda tasilakre lebok phabadigi Misi mina yaukidre Kuki Militant sing thamna pokpi ward number 4 gi maning thangba kilometer manga muk lap mafamda makoi kem sadunu laikhibani hariba mafam asidagi kablak panungmai maruna thamna pokpi gi yumlak yauksilak pa haibisi yamna sana kapa yaba apaba makal gi nungmai sejinare haiba takpan haidi nungthil pung ani makai taba matamda ningthokong kha khunau romdagi enba forcing sangsinduna Hoktak sing sang paring da liribu Kuki Militant sing tak thokna bo hanaki akan mamungna khut thokna ba sida Kuki Militant sing gi maikei gi nongmai amadi bom kapsilaktuna landas laki amasung khulngak liba khunja sing so handru nomai kapki khut thokna ba sida Kuki Militant sing gi maikei yamdrabda Miyoi nipan Sire Miyoi Kaya asok apan nangle hadi amaromdana CSO amadi lupmasing yaman madigi center amadi state lengangna kanana wari sagadabana ko ngawre biren Lamdamasida lariba civil society organization sing amadi lupsing masing yamankhre kanaga wari sagadabano haiba center amadi Manipur lengangna khangdokna bhona bada ko ngawre maramaduna Manipur lariba lupsing amatu oina punsin biro haina minister N beren haikre wafam masing asi Manipur lenga ki art and culture department sinduna Manipur state film development society na pangtokiba Mary Mati Mera Desh ki thauram minister na phongdokibane magna makhata na hai nahal ayuk naran sinada law khoi besat pad law mi ani da nomena kapsinduna law mi ama suwan ki bada siena ba mi ema thaudo du thokraba matuna Manipur police ki kangbun fakat ki mi edu digi 303 gi rifle ama fakat pangam ki tongan mafam sing security force na parks and operations athari CM na makhata na haikibada ngasi thoklibi irang sida aikoina khongthang sumna thanghauduna matam kuina digi mangduna laklaba yelomi singi hakkan mangamduna malemgi mamang mai thangatuna satpat ngamani Manipur gi praja miyam gi apamba du state lenga na su satkani miyam amatu oina sitau haibadu lengakta amakhaktu oina thambiyu madubu thabakta onthokna ba center lengakta taksinjake aikoi puna haujuk oiribi issue si thengna minagadabani Aikoi masel khatnaraga mina harau higani aikoi masel hunaroisi lengak pairi bai khoisu nungai na leibana te ngasigi mirol amadi tungi mirol kalhona bohonasi EPG mai tharaga solution purakata banate mangna tarif issue sing amat oina tanaraga thabuk oina pangthok saiki CM na hai
CM na hai political gi oina party masel thengnajarasano laibaki luraba tanpham asida rajniti gi khudong sab launa ba hona dana puna matu oina thengna saki thoramadra works minister Govidas 1000 education minister TS Basanta Kumar CF and PD minister Susindro Susarok yakhi adi amaromdana Morerom dagi purakpa mapu masa khangdaba polam kyaga loinana muslim ani maira pai bisna fare ngasinungthil muslim masani na Ecoben registration number AS01BT8836 da polam kya puduna sorarom dagi thawalom da hegalakpa wangjing da maira pai bisna fare tungna polam singa du wangjing kodom pokpi sports complex ta hangba relief center da yentok raidi pharaba muslim ani adudi MD Talib Saikun ga matu apokpa MD Ishup Ali soramele ka hemasum MD Aslam Khan Saikun ga mapan apokpa MD Abdul Aziz sora awang le kai digin haidi Fagalaba polam singa du paumi singa uladuna wangjing haudamba mamang le kai digi maira pai bigi lusing bi laisiram atarubina paumi singa phungdokhibidi muslim ani sina polam sing asigi asengba mapu puthokpa ngamdre amasum mayang amagini haiduna mayang adu da phone tawbadasu phone paikhalaktre polam singa si aikoi yekna ba cookie sing da pina ba purakpo oigani haibigi singna balai mapu masa khangdra ba polam singa si relief center da pidokina basu muslim ani sina yazare maramaduna fagalaba polam singa si maira pai bi mayam na relief center da kusina kre haidi Mana makata na hai lal manung asida aikoi yekna bu oiriba cookie sing sana thakna bu polam sing supply tawbigano karbar tawbigano mamang na su masi tawbidana hanjin hai jakhrabane ngasi fagalaba polam sing asi matung tawdana ba afaba poktak sing piraga imung manungi miyoi sing da kusinagani swaidi makasa tarak poina to papam na sugunu da lambi thasinduna AR na bunker sarama sing miam hauduna lakthwan khre me ahum dagi manipur da thokliba kangluk irang asna khwai dagi hena Sokalaba mapam ama oiriba kaksung district ki manungsana sugunu amadi seraugi miyamna mapam adurigi Assam Rifles satkro haina dabi tawringai sairakta Assam Rifles ki kangbuna miyam satok sasin tawriba lambi thasinduna bunker sajilamadagi maikei dungi nupi miyam horoktuna nahal AR na sajilamba bunker sing adu lakthwan kre haidi pausna AR gi kangbuna bunker sajilamba mapam asi sugunu singja koktagi thumkhong lok satlaga sandil taba Yakhiba singyagi lambi asigi lamjingda lambi thatuna bunker sajilakibani AR gi thawong atu da sugunugi akoibida leiriba nupi myam hauduna bunker atu lokthwan kre haidi kunjasna phongdorakpagi matung inadi hana seraulam khaisida state security force na ngak senbagi thabak toramba adugi mohutta hauju AR na laisinkhre masida natana singtam hariba mafam asida su nauna AR thamjinkhre nauna AR thamjilaba si sugunu miyam gi apamagi mayuta satharakani Maduna mafam asidagi Assam Rifles atupu matamna lakthoklaga state security force mausagum thambiyo haidi amaramna sugunu amadi seraugi mafam singak senbagi thabas state force BSF amadi khunja volunteer singa amatu oina kusamnaduna akan mamona ngak senbagi thabak sathari sohaidi amaramna paurabi amadi sinam komna free medical camp pangthokre Directorate of Ayus na ngasi sinam ko mamadi paurabi de free medical camp pangthokre paurabi de pangthokpa free medical camp adu modu en sanahanbi memorial trust paurabi ne silang dun pangthokhibane haidi ngasi ki camp adu da doctor mari amasum ayus ki staff sing yakhi sahi nauri angang digi horaga sahi maudra rom suraba Miyoi Kaya lengki hidak langthak lem na yenthokhi satpa ngamdraba sahi yamlaba ahlaman singsu yum dagi lauba mati thinbagi thabak chathaduna camp pangthokpam laining thau puthiba community hall phawba puraktuna layengki haina trust ki secretary wahengbam Zen Menzo mitai ni phongdorakli loijing loyagi mafamda leiba khunja amadi irang asina maramoiduna ne tana leiba ngamdraba miyambu layeng biba amadi hidak langthak lemna pibibigi dama ayuspu tawbimal khangbu khunjasna urakli makasa tharapoina to papam Kuki Militant sina kablak panungmai maruna panbadagi elite TV gi camera ma kaire ngase ayu angan madigi hona Bisnupur district ki sunu suphai amadi phobalana singma numai kapsinduna mitei khul lalndara kodagi khulngakpa khunja singa lepa leitna nakal ani mukta numai kapna khre numai kapna badura Kuki Militant sina kablakpa numai maru amana panbadagi pau coverage toriba elite TV gi video journalist Langambana paibe camera gi lens palaga thaktorakpa maruna miyoi amagi pambom na panduna sokla haidi pawshin hai Kuki Militant naran saina local manakta leiba mitei Christian cemetery mayadigi mitei kultamna numai kapsilakpadigi elite TV gi video journalist langambana paibe camera da panduna kaiki lebuk khabadigi asokpa apan digi haudre sohaidi amaromdana Kuki londa thonjilama khulgi maming lakthoklaga hanigi asengbu lamgi maming thonkhre
Langol Police Station ki manung sanba Langol Game Village ki tungan mafamsina kuki singna makhoi gi lon da thonjilamba khul singi maming laktulaga hana thulamba lamdam sigi asingba ming sing iduna signboard thet pawkre khongjang asi EYDE iroi shemna mapungwe thaudang loduna Langol Game Village da mauksadigi leiraklaba khuning saba lakul amadi sareng phabi lakul gi ming hongdok lamba du hana gi asingba ming asi signboard na hauna iduna thetkra hadi Amaramdana khulngak libising da sana thanaba polam sing mating pangkre CCIAN Forum Peace Committee na sangchilakli ba awawa taraba mitai maitai isilina amadi khulngak liba khunja sing mating pangbagi saru am oina ngasi lal gi saithing nanglaba Imphal West ki kadangban part 1 ni khulngak liba khunja sing da nomagi tangai fadana sangba sana thanaba polam sing mating pangkre mating pangbadu ga mari lainana CCIAN Forum Peace Committee ki convener angomsa singkhaina hai Kadangban gi khunja sing ni khulngak ba khakta nate aikoi kayam thauna lei haiba dusu isil inaw sing sin uli yumlo na leiminarama kuki sing na onchinduna mitai maitai bu hana bu honarakpa si kang khada linchang ka pangkhangni mitai sing mising yamjadra basu kadangban part 1 gi khunja sing ngasi phawba sambal ama phawba tekhandana khulngak pi diba khulasi gi isil inaw sing gi thauna adu bu puning thogat poina peace committee na penjaduna tengbang ba laksabani swaikhi Makasa tarakpoina to papawmana ITLF na emergency shutdown lauthokre Indigenous Tribals Leaders Forum na ngasi khangawdana singi tongan mafam singda emergency shutdown lauthokre ITLF ki media and publicity na press thadorakpa sirol amana hairibidi lonphai khawsabung kangbai amadi sugunu area emergency shutdown thamle hariba mafam singa sidi attack sa tharakpa iyabana khudaki weba khongtang asi lokhatkibani Aduma oina emergency shutdown asid emergency servicing haibadi medicals police water supply electricity amadi press ti athingba sina konsiloi haidi amaramdana nauna saba sanglin sangakre laidik ani phongkre Yeripok Thambalnu Sahitya Marupkam Library ki nauna saba sanglen ngasi haunabi matung ina Wangkhem Assembly constituency ki MLA su oiriba MP CC ki president Kaisam Mega Sandrana Sangaduna miyam kusnakre loinana Sahitya ki lubasina phongmu laidik ani su ngasi gi mithunglen singna phongkre matam amada Manipulenga ki Health and Family Welfare ki Minister oiramba laikhidraba PH Parijana ure yum tamduna sarakiba sanglen sangaba masum lairik phongmugi thoramudura MP CC gi president MLA Kaisa Mega Sandrana athoiba mithung Yeripok Thambalnu Sahitya Marupkam Library Ibatombi Khumanchana thoramapu aduga Manipur Advisory Board Sahitya Academy New Delhi gi convener Professor Rajin Toijambam The Cultural Forum Manipur gi president Professor Hoirem Bihari Yeripok Thambalnu Sahitya Marupkam Library gi founder amasum chief advisor Raghubir Thiamamadi Sanglen adugi lam katpirakhiba laikhidraba motum Rajdon gi loinabi Shrimati Shyama Devi na akhanaba mithunglen sing oina saroyakhi tharomgi sarwa moina ngasi mithunglen sing lusingduna Sanglen sapamlam kalakhiba laikhidraba Rajdon gi photo da laisu katuna ikai khumnaba urkiba loinana hawkhiba me ahum digi hauna ngasi phaw sathariba mite masum kuki gi lanpamda maraiba ki damak thawai kat khraba singi mapamda Minute ani tumina leptuna awaba phongdoktun ikai khumnabu utki hainasu pawsida makhatana su phongdorakli Makasa tharakpoina paunin khol pawksi dige thokpa maroiba pawkhrana sidriba pawbo leptuna sara henbi khongjang sangsilakhibi imani police na fajingkre Manipur gi apunbigi saktam kaibi yaro habigi wakhalun sidriba pawbo sara henbi khongjang sangsilakhibi imani basi khondigi nepram ganga amadi singjamai wangma khetri lekai digi songtham pramo anibu kawa police ki osi sanathoina lusingmuti mamana ngasi fokhre Sarai helakhibi makhoi anibu police na fokat kraba matung thawai middle women wing gi ko convener pi sana hanbina kuki singna maitei halibasi loan yabra haibu wang hangnaduna haujik lamda masida oiriba phiba masigi matang assembly mifamda arepa wapam makhanadriba phawbu khuthang sarai hen bahaina sathabane sathariba sarai hen bi khongjang asi lamda masi kandabi yade haibigi wakhalonda tholakani masida loan yade haidibu wapam karigeno lamda masi ngakpi senbigani haina lairiba lengak loi singna matam sana thabak lokhalaktabadagi asiguma sarai hen bi khongjang asi sangsilakani hairaduna tampakta nathawna fariba police singna kuki singda nakhoigi nathawna ula u haibu wapam phongdoki Loshilakpoina to papawmana BJP government mari lairabadi Manipur gi issue sing khananaba hayemak assembly session ko Lokesor
BJP government mari lairabadi Manipur gi issue sing khanana ba hayang assembly session kawhaina MLA TS location haikre wafam singa sikumolampak sports complex ta lairiba hostel number 2 amadi Sajiwal jail manak nauna hangdoliba temporary shelter home da lairiba singda maitei singi lining laison ga mari laina thauram singi satpada sejinaga da phirol khusinaba ga mari laina MLA TS location haikibani thauram adura MLA gi maikei digi May ohum digi lanjen naraglaba Kumalampak Sports Complex da laiba hostel number 2 da laiba imung nifu ga manga masum khundrapum kendra gi manung sanba iko litan pokpi madi dolai thabi yauna khunmari gi khunja sing yauna sajiwa jil manakta nauna hangdokhi ba temporary shelter home da sangjapam lawraga laidi bisingda nupa singi phaizom furit inafi madi nupi singi oina phaning amadi inafi khusinaki MLA na August kunga mapanda kaukiba assembly aduga mari lainana Congress MLA marina private member resolution oina khanamina si haina pikhatkiba lekhi madugi manungda Manipur gi territorial integrity administrative amadi financial integrity protect reserve amadi maintain tawnaba peace amadi harmony purakna warep lawraga central government ta khangan si amadi ek is policy da critical oidiba mafam amu oiba more town Cosmopolitan city am oina kanglup furupun English ngamaga samapan ga maudraga ni thoida khunda minarimba adugumba hanjin hanana ba warep laksi amasum buffer zone haina thonjilaga kang anigi marakta saikhai amadi singliba si lehloisi loinana Manipur gi law and order ngak pangamdriba amadi parliamentary system of democracy Manipur thugai riba minister N Biren Sindolaga atopa manamut silansi haibasi pishin kipne aduba BJP government na nomokaki kaukibe assembly session adugi agenda da obituary reference amadi business advisory committee 2023 gi manga subu report khananaba khakta pukhalaki masida Manipur gi issue khananaba gi agenda kadai da yawbono congress ta maral sidibu minister MLA singa duna puthopyo Manipur gi issue khanasi hairabadi mari lairabadi hayang assembly kau haiken su pau sida makatana su phongdorakli aduga hojiko inadi myam pau sisu matang ase lusinjarage masu myam puna no update ngamina sainasu channel sigi mekei digi myam yumpham da makhata nasu thamjari